Household Forward Maroiba Powder, Pm-Istv na Paikhatpa New Development Bank Water Supply Project ki Makada ising piragani haina Kamjong District ki Chatrik Khulenda Treatment Plant Saram laga pipe piraktana tumina election kre hairi. Kurumjari ICB Pau Meding Tabiri Bapunamapu Taramnok Churi Household Forward Maroiba Pau Sing Miam the Pizari. Pm-Istv na Paikhatpa New Development Bank Water Supply Project ki Makada ising piragani haina Kamjong District ki Chatrik Khulenda Treatment Plant Saram laga pipe piraktana tumina election kre hairi. Chatrik Khulen gining thau Ningroi Sang IAS na Fongdorokpada NDV Water Supply Project ki Makada ising piragani haina treatment plant saram laga pipe piraktabana sizinaba hodringaida kaiba horokle treatment plant sabada khunja singbu sinmi oina sizinaraga khusumal amata pibiraktre mari leinaba singda ising piba haunana ba pipe pibinaba haizabada aremba tare makok thongna cheloba sing mari leinaba official singa manaraga sel haina thokre haina khunja singi michei fangle hari hiramasida paudamama Si lairiba payap masin lasi hana degi haidi 1980 atwa degi Manipur laingana pirakhiba payap haitare adu season naraga si yorok kana ni ising ni adu marakta adi payap se kuira abnina khunaju matik sammaga season narakpaduna hojik ngasi ising yorokri ngasi ayuk angan madagi hongna koi kadai da payap kaibno adi ising lakri kadai da no na thi japada phangdabadagi hojike Oi khunjasing halaga amuk su chatnabagi plan ni leije asomna akai kanada khunna sigi lusing masingna NDB gi official singda hangubu matamju hangbam khangdaba adi hariba NDB gi scheme ama leirabanina JJM aru mayamna hoji kanada India pumda Manipur pumda ju akai kanada sing pi nabagi scheme kya paikhatliba sing asinaju konba yadaba nam maram oiba aduna khunjasing nadi makok thong chilliba koi khungil sing masingna scheme masigi laiba paisa je lokthokraga moikoi mase manaraga sing pi dabni habna sing warau narapki misai je sing masingna tarakpa mokoi ju chiel robani ne ikai bna sing khunjasing marakta amana ama thajanarakta wabde helakmani na jugo motivam leibna maram orkanda Manipur leinga amadi kar singi damakta leiriba tai department singa thubada miyeng changbiraga Sida Hanabiriba Nila Asin Loshalaga Sing Atu Sim PB you have Wapamse by village authority Makadi Makata Fondorali Manipur Onazu JJM Sing P Hadana see the Toga website Tagaluraga Fill the Sat Kandadi Kanta Layram the Vigi Watokaya Ladiba Asumna Oigi Chieliba Mayanasu Hariba Kul Sida Sing the Mokta Tadariba Sentam Alukana Mukarana Loshangraga Makon Miwat Ahobra have gisting now with the zoo. We are in a poll a had Makata Fondorali. Jo development or any facility, she chaptan of Hongusulati, Mamindi Tava, Mamingak the Tava, Tabak Pudi Equagi, Kanavadi, Abusupangdaba, Hojik JJ Wero, NDB Wero, Ishing Amusupangdena, Amabu Wero. Tabakpo fazana pangthoklabadi ekhoi nungai du leina mamingda angang gi lafadabi sanaba gumna government ekhoi da sanaba sidi ekhoi ji India gi natraga Manipur gi citizen natrabra haibu su adum khale haiba ekhoi adu complaint su mayam tawkhre haiba yab su mayam ekhoi appeal tawkhre ba adu khangde kumsi ekhoi Kamjong district oina ekhoi na tabada Kun khra di tum piba hore adu ji pho okai kun kidi kariya madu su pidri akhoi Kamjong district isu popular government lebak matamda MLA na eno mayam da ising pi khre haina amarusu mayam da khangram gni matamdu khra kuire oja birena thong tok su le yublak kuting da pi khre haibagi haro ban ngai ba phun tok su le khre ba adu yengo chi akhoi Kamjong district ne akhoi samphum block ni akhoi idi akhoi area sidi Totally, okay, Kunkakanate, Domaina, Yam Beggar Su Eva, Neglect Su Eva, okay, easy. No only Chatrik Kunagishu, Chang Kunagishu, Tomu, Moko, Kishu, Dungai. And Aqua area Sida Karami Yang Chambi and Ninge, Mayam Sukangi Duni, Aqua area City, Yam Tap Up, Bama Bondrini, Lambi Supate, Light Sulate, Ishing Sulate, Aqua Hingi City, Aqua Prajaship, Manipur Praja Mandaba Kumre, City. Pora Kreda Evakum that Tamkreva. I see Pogdam as I have Pogdam Jeriban Sana Mitai, I see news.
Spring Set Management Gamari Lainaba Humlak Suba Interdepartmental Roundtable Conference Danamanjuri University ki Science PG Block ke Conference Hall da Pangthokre. Organizing Committee 3rd Interdepartmental Roundtable Conference on Spring Set Forest Department Amasung Danamanjuri University na Sinduna Pangthokpa Roundtable Conference Hogdokpu ki Tharamda Chief Conservator of Forest L. Joy Kumar Singh na project asi Ukrul amadi Kangpokpi da implement tawba haukibani. Implement tawda line department ladiba sing punna mathau tawba tai first round table 2024 da aduga 2025 ki February da tawki project implement tawda challenges kaya ama thengnai masigi manungda water scarcity asi achoba issue amani ngasi sing bottle da hapaga uri kuiraklaga di capsule da oina urakba fawu yai masi achoba issue amani malengi wenesu water scarcity mayoknari deforestation na springy area sing mangsilakpa sigi achoba maram oi lamdamasi da spring kayam yamna lei haiba Khangbangandri Ukrul amadi Kangpokpi district ta Khangalaba Khul Kharaga project asi haukibani lamdam asidagi chada yankhai dagina yankhai humdoi spring kangkhre haibagi report lairi Kobru chingmakta da lairamba spring housing uba fangkidre khardana laigadaba disas capacity hanthakre masi mayamasi amuk hanna revive toba mathau tai forest department khaktana ngamloi water resources department asu Thabak Hobudi Hore Department Natana Villager Shingsu Sarugyaba Changi Community na Sarugyaraklabadi Oithokpa Ngamgani Thajai Stakeholder Shingda Training Piraga Para Hydrologist Laire Makoigi Thabak Haukre Project Asigi Makhada Identify Spring Dagi Thabak Paikhatpa Laikre Spring Set Development the Integrated Approach Sangi Aduna Project Asida Lairiba Issue Sing Khangdok Laga Laukhatfam Thokwa Thabak Laukalaga Spring Sing Revive Taunana Bahonasi Water Security Laiba State Ohensi Haiki deforestation land use present sense issue developmental activities cinema city water scarcity se asom issue aduna masi punjan naraga sigi round table se discuss toraga sigi already momentum how to carry forward madugi is masi third round table sigi objectives. Cycling for Peace Manipur Hive Kolau Puduna Delhi Dagi Khongsalakpa Malem Thongam Ngasi Manipuri Cultural Society Kohima Nagaland gi holda mafamadugui Reicha Mayamna Taramna Okpugi Tharomama Fangthokre Loinana Society ki member singna minute ani tumina left on Shorbu Kurum Jaduna Ireivak Manipur da Athuba Matamda Ing Tappa Hanjilakpa Ohenbiu Haina Thawni Jaki Loinana Furuf ki Khena Bamata Khaidana Mahaki Ing Tappa ki Pauzil Puriba Khongchit Asibu Asoyangam Yaudana Lamthungpham Yaunana ba Thawni ki Manipur da Leiriba Ireicha Pumnamusu Mahaku Mating Pangbiu Haina Manipuri Cultural Society Kohima Nagaland gi General Secretary KS Nandana Thadorokpa Cherolamana Fongdorakli. Delhi Maitai Coordinating Committee na Manipur Student Association Delhi Mashat amadi United Kaksing Student Association Delhi gi matenga loinana ngarang Delhi da IDP singbo masagi mayumda hanjil halu haina wakat mifam chathakre mifam aduga mari leinana miyoi kyana wafam kaya ama fongdokhi Khangabok Development Society KDS Linkhat Kibagi Mangarak Suba Mapokumon Thoram Ngarang Eco Park ki Maramda Utpa Photo Exhibition Amaga Loinana Pangthokre Thoram Adugamari Lenana Eco Saitai Se Amasu Hongnabi Matung Ina Fonki Khangabok Part 2 the Laiba Multi-Purpose Community Hall the Pangthokiba Thoram Aduda Kaksing Branch Officer Huidrom Sundarna Haugalakliba Naharol Kayana Lamlaki Sha Usek Singh Amadi Mangsilakliba Akoibagi Fibam Paturel na Chingba Singh Kanana Bahonabada Thawai Yaurakpa Si Yamna Nungaiba Fawi Haiki Triple S ki Secretary Pratap Laimujamna Loktak Pasu Fibam Soglakle Eco Pasu Fibam Soglakle Asiguma Fibam Asida KDS na Eco Part ki Damak Song Thoraktuna Eco Part Saitai Sai Puthorokpa Amadi Photo Exhibition Sin Birakpasi Matam Yamna Chai Haraduna Eco Pata Khambana Kau Faki Habagi Wari Lairibasi Ningsing Kubam Oina Saba Pambagi Wafam Fongdoki Camp Blooming Higher Secondary School Ge Principal Dr. Kes Roman Kumarna KDS asi Matam Kuina Chatpalup ama oheningi lobasina haukiba chahi singda pangthok pikhiba thabak thoram sing mamal yamna yami Eco Part ki maramda miyamna mapung fana khanghanbada mahaksu thodang logani haiki Hauzik Pawgamrak Thana Ten Break ama lauzari Sangai tutorial kwa kathel ki class 10 ki revision course lakliba December 15 dagi class hauzaragani class 9 amasung 10 ki foundation course kina lakliba January 5 dagi class hauzaragani akupa marol ki damak sangai tutorial natraga sangai hostel kwa kathel ningthem kolda lakpiduna akupa marol tanabiu
Free varicose veins consultation camp lakliba December ki tarik 19 dagi kun phawba ayuki pung 10 dagi nungthil gi pung 1 phawba free varicose veins camp pangthok chagadauri surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantali loina na dakpham sulehende adomna khongda singli chawthopagi layong asi leibiragadi khudong chaba silobi hongna pagi damak Caesar Hospitals Langkol natraga pizariba contact number asida paw phawirak number nganjari Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada! Hindi magigano. Alam mo tamo, sige yung se, next time tinacheksin na laksilaga tamo ka ba nine? Tadarang se, juhar habaga am takitar bo. Asum na, mayam na machalibog na option lugum. Masige yung masilog, aso yung ang ko kada batagi. Next time tina napseli. Next time juhar habating ngaktok na nabasim ba ni? Zarman technology siya naman na concrete katok na tinago matamda, kapamil ang magtuhan na hanggang adali. Next TMT, strength is in the quick. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matungda mayam bomu kahana taramnok chori loina na makata ba pau pizari matam kaya dagi kwakta miyam na kwakta da higher secondary school ama thamna na ba honari ba sida mioi kharana rajniti gi akhuba medeng da higher secondary school lehendana ba honarakpa laibak thibani karigumba kwakta da higher secondary school linkhat khidaba thoklabadi madugi tekcha khudingmak yeleba mioi sing aduna pugadabani loina na yeleba mioi sing adugi mathakta kwakta miyam gi oiba cherak pirak loi haningai leite haina hojik lairiba kwakta high school gi amadi Haiba kwakta high school asigi lam yon kiba laite school asigi lam school gi oina adumak lairi tawdabu high school amagi laifam thokpa school amagi structure chapsana thambangam daba apik palama sida higher secondary upgrade tawwa yaroi dabana higher secondary da upgrade tawwa yaga daba mafam amada shift tawna ba housing lairi ba school asigi lam asi yona na ba haiduna concern authority da Mari Lena Bache Sang Thajinduna Honari Haina Kwakta Higher Secondary School Construction Committee na Haire. Ngasi Kwakta Bazar Construction Committee gi Paumi Singa Unaba Amada Construction Committee gi member Oza Zia na Hai. Kwakta High School bu Higher Secondary gi Thakta Onkatuna Kwakta Lamdamda Higher Secondary School ama thamduna Lamdam asida Higher Education gi level upgrade tahunduna afaba mahiroi puthokna na ba honarakpada Kwakta Miyam apumbagi oiba wakalon galoina na miyam puna sangsilakpani masida kwakta gi lairiba CSO counselor amadi luchingba kaya loina na miyam fupna tanariba matungda haujik yelakliba mioi khara sisu yauna habadi committee ama sembada committee gi member sing sign tobada number 1 da tawriba mioina mai pakhandana na ba honarak pa habasi kwakta da education upgrade toba pamdaba mioni haike mahakna hai hiramasi matang da media amadi social media singda puthokna yanabagi fibam da ohelakpa live activity loinana hiramasi da morang assembly constituency gi MLA pusilakpagi maram chade MLA di miyam gi apambada mating pange habani masida MLA ga karigumba hiramamata da mari leinade kwakta da higher secondary ama lehenbagi khongthang asidi kwakta miyam gi ni haike Kasultaba ransti gi akhuba miyeng yengaba matungda hairiba school construction gi committee si yauri mioi kharana RTI tharaga action lokat pi hairi si masabu masana action lokat hairi pra kamai to buno bachine kuin ngai si bauji jing lairiba kokta gi hana gi high school se si class tawrga lairiba hekta RTI tharaga gomandar da CP se laga khabar kagas ta hapning si hab si gi maram se karigino kokta da sahi mada 250 gi plus ta class 10 pass torok pase masina akoina service tat matamda only 50 khakta 11 the pass tor eba atai di loina drop out to hoiba sigi maru eba result ti kokta da higher secondary ta basini mioi khra khakna rajti khuba mi nga khorki ina lai saraga education gi mangal phangdraba apang so khran hai ba se thajabi ganu Paugi mifamatuda sarugya khiba Jametul Ulema Bisnupur District ke President Suwariba Kwakta Higher Secondary Education Construction Committee ke President Maulana Islauddin Kusami na hai
Higher secondary ama thamna ba honorable sida higher authority na ayaba pirakpa natroga piraktabagi wafam natana karigumba pirakpa natraga na nauna semga sagali ba mafam asida ohenba karigumba yaraktraga su private school ama thambada mangjaba karisu leite adubu kwakta da higher secondary ama thamba habasida mai pakhan khidaba tarabadi madugi texta khudingba yeliba miyusing aduna pugadabani haiki Karigumba ikoigi makoina ngangamiba makoina tawramibsina karigumba kokta higher secondary si oira khidaba taragadi aduga ela ibami kharaduna madu makoigi maral oigani haiba igi maikaidagi wafam thamjari Sahityya Academy na Manipuri Literary and Cultural Forum Tripura ga khusam naraga Nazrul Kala Khetra Sahityya Academy Hall da The Trains of Modern Manipuri Poetry Beyond Manipur haiba hiramda nomayoiba symposium ama pangthokre maira chukhatuna haudokpagi tharam aduda writer R.K. Tarunjit Singh Manipuri Sahitya Parishad Tripura gi President L. Biramangol senior poet Ahivam Budhachandruna Sharugyaki Nicole Sahitya Academy gi Director Nirmal Das Manipuri Language Advisory Board Khoisna Birola Sarugyaki ahanbagi session da Mayengbom Nilmani na chair lauraga Ahibam Ravindra Kumar Anuradha Moirangthem amasung L. Meena Devi na aduga anisuba session da W. Biramangol na chair lauraga Sorokhaibam Gambini Singha K. Direndra Singha amasung M. Pradyut Singha na paper pathoki Nupilan Numit Kamari Lainana Kuntaruk Suba Sector Assam Rifles Palen Garrison na Sinduna Medical Camp ama Kuntaruk Suba Sector Assam Rifles ki campus tanga si pangthokre medical camp aduda eye medicine obstetric amadi gynecologist dentist oral hygiene orthopedic na chingba anaba sing lying bagi khudong chaba phanghan ki camp aduda kakching Palen yauna chingi tongan tongan ba kul sing digi lakpa miyoi Chambaga Marifurom lying ki medical camp aduda Kuntaruk Suba Sector Assam Rifles ki commander Brigadier Robin Setarji yauna unit asigi officer singsu sarugyaki Date 158 Battalion Sinduna Civic Action Program CAP F by 158 ngasi MN sector gi mereng makhada pangthokre thorong gi manung chana Segmai Police Station Imphal West gi manung chanba Sanjang Sirangi Khunja singda nong gi changba polam sing amadi toilet block yenthokhi bagal loinana solar lamp pedestrian fan electric light su yenthoki tharmadu da commandant 158 battalion amadi atai officer sing loinana Sanjam Sirang village ki Khunja singna sarugyaki loislakpada maruiba pau amukka hanna pizari Pm-Istv na paikhatpa New Development Bank Water Supply Project ki makhada ising piragani haina Kamjong District ki Satrik Khulenda treatment plant saramlaga pipe piraktana tumina election kre hairi Hausi Fob ge ona demini prepare matang stelo jare mideng tabiri ba punamak po mukka hanna khurum jare